Zomi ZRA Kangbuna Tuibong SDO da leba IDP gi se chang amadi maro eba document sing mai thadok lamle haina Kuki IDP singa pen da phongdok tuna release khre Assam Police na mayay kaba narcotics amasung drug ki polam sing lalon bagi mayok ta satharapa khongjang amada Manipur dagi Kuki nupi ahum drug ka kona na Phare amdi tongan ba operation anida lupa crore tara rungi mayay kaba drug sing phagat khre hari Wasista Police na heroin ga kona na phagat khraba nupi ahum adude imnai hoi tengnai lam amasung lalam kawi hari UG manga Phare popi pambi sing yanthat khre Police control room na ngarang numidang thorok pa serol amada ngarang police na RPF PLA gi kadar ani jidibam PS na koliba dibong sana khongda leba makhoi gi mayum sing dagi Phare hari Phare ba sing Santos Boro sahi kontra amasung hodam ongbi moromi sahi kontra mathoi ne hari amarom da ngarang police na lalhalup asagi Lance Corporal ne haiba Bisnupur district ki thinungai awang lekai dagi hojing na yaripok kak mayai maning lekai da leriba thoksom Bijoy LS Bopen LS LS Tayai LS Kheda sahi yankhre taruk kauba kadar asi nongpok sengmai PS na koleba yari pokak mayai maning lekai dagi mahang na hojik leriba yum dagi SIM card ani yaba mobile phone amang kona na Phare hari lona nangarang police na pripak pro gi Sergeant Major ne haiba sekmaijing thongam dagi thongam anan LS iku sahi kontrom de kauba kadar asi mahaki mayum maya dagi mobile phone amang kona na Phare hari lona nangarang security force na lenga ki loisang sing maro ina forest department gi officials singa khusam na Ukhrul district ki Litan police station na koliba Mulam Hill Range amasung Songpai village Hill Range ke ekar mapalom pak ko mafam da tharamba popi pambi sing yathatuna manghan khre hari popi pambi sing yathat pagi thaba asida executive magistrate amasung sarug ya ke hari Delhi car bomb blast attack sathabda chenaba udimak thiraga phanaba home minister Amit Shah na agency singda khangan khre loina na India da BJP na lusingba NDA lenga ki matamda asawba terrorist attack mapan gi mathakta thoki haidi nakala maronda na home minister na CR loduna security meeting pangthokre Trinamool Congress na Amit Shah resign tawgota bani haikre Nahano midang pung tare lom tarak pada leba asugi capital city oriba New Delhi gi Red Fort Metro Station gi gate number 1 gi manakta Hyundai i20 amada plan tawba mapanggal kalaba bom ama pokhai handuna manaknak na lainaba miyoi tarawum gi punsi manghan kiba kaya amana aswapan nanghan kiba da natana tawdok thokpam da lairamba gari kiya sumai chakhan kiba tawdok ki matang da thijinna bangarang ayuk pung mapan makhai tarak pada gi hawraduna Home Minister Amit Shah na share logduna high level security review meeting pangthokre mifam asida intelligence bureau IB gi Chief Home Secretary Delhi Police ki Commissioner amasung Security Senior Officials singna sarug yaduna thawdo asima tawkaram na thokibano haiba yauna kanana thohanbano haiba khangdokpaga loinana asingamba misam miyam gi punsi mahan ba thawdo asima khatana thokhandana ba kari karamba security gi section thawrang sing lokhat kadagi haiba gi matangda kopna khana krabusu ngarang numidang athengwa phawbada thawdo asi karamba khutpuna tawbano amasung masida chenaba sing kana no haiba khangdokpa ngamkidabata natana hakthengna chenaba miyoy sing phagatpa ngamkidre adum boinamak Delhi Police ki maikai dagi thawdo asigi matangda unlawful activities prevention act ki makhada case ama register tawduna investigation ki thabak thuna yangna paikhat lekle nahan gi thawdo asida pokhai halakiba mapangal kalaba bom adu industry singna pokhai hanbada sizinaba ammonium nitrate fuel oil and for season habi khudam forensic expert singna phangba ngamkhre aduga thawdo ase Omar Muhammad kauba mapung oina senariba mioi asina bom pokhai halakpa matam aduda car adugi manungda mahak tongki habi na thawdo adu mahangna atopa miyoi aniga khusamna chathakibani haibagi chingnaba khudam sing phangba ngamkhre adu moiramak nahan gi thawdo sida chapchana senai haiba miyoi amata ngarang numidang athengba phawbada phagat ngamkhidre amaromda thawdo asida senabani haiba Dr. Umar Un Nabi gi imungi Muzamila kaubi nupi amana promise singda phongdokibada police na mahaki mapuroba amasung manembok yangna wahang pahong tawna bani haiduna imungi miyoi ahum phaduna pukhre haina phongdorakre nakala maromda nahan gi thawdo asibu All India Trinamool Congress ki National General Secretary Abhishek Banerjee na akana mongda yaninda ba phongdokhibaga loinana nahan gi thawdo asigi matangda wafam amata phongdoraktriba Home Minister Amit Shah resign tawgadabani hana phongdokhi Laikhidrabi isal gi mapuroba police custody laukre thasugi mapanda kumbi PS na koliba kumbi setupur maning lekai dagi thataret ki angang napuribi moirang them ombi isal LS amusana sahi kungani thoi thauri yanduna siramba thawdo ka mari lenana police na laukhatpa case ki matung ina mahaki mapuroiba
M Nausa sahi kunthra manga police na mari lenaba court a puthoklaba matungda numit mangani gi custody remand laukhre hairi panba yabadi masalum labi ichalla thori yadana siramba thodok ki matangda khoi saunaraba miyoi singna phubadagi soktuna mahak rims dala kana rakhibane adubu mahak ki haksang khara pagalakpadagi ngarang police na pharaba matung Bisnupur gi chief judicial magistrate ki court a police custody remand prayer tawraduna puthorakpada court na numit mangani gi remand pi khibane hairi mahak ki loina bina thori yadana siram liba si mahak na mayai काब चिंजाक सिंग साचलगा याम तोयना ओटपी नेबिबदगिनि हायना लाइखिद्रबिगी मपामगी मियोय सिंगना यानिंदब फोंदोरखिबगा लोइनाना थौदो असिगी मतांगदा जेएसी अमसु सेमख्रबने पत्था पुमथरबा ममाय मै थादोकलमलबा नुपाकी हक्सांग अमा लेरमले हारि ngarang numidang pung nipan makhairom tarakpada thobal PS na koliba lamding cherapur kenel manaki lambi mataida patha pumtharaba mamai gi saruk mai thadok lamlaba asiba nupagi haksang ama taram le hari haksang adu pumthaba hauramduna manam chelam labana numit kharani gi mamang da hat laga thamlamba oigane mahak amuba masugi purit khongrau set chai adum oina ba mahak ki maming matha khangbangam khidabaga loinana mahak pukana na kari marang gida makhalambano haiba khangbangam khidre thaudo asigi matang da police na case ama lokhalaga haksang adu postmortem examination tawna bagidamak rims criminal sangda thamkre hari Sale की डिमांड के मायोक्ता प्रोटेस्ट तौगदौरी All Manipur School Students Transporter Association AMSSTA की सरुक अमा ओलिबा स्कूल यूनियन सिंगदा मसिंग यामलबा लमदम सिगी ऑर्गेनाइजेशन कियाना डोनेशन नत्रगा डिमांड किया तौरपसिना मरम ओरदुना स्कूल के आंगांग सिंग थिंदुना मदुगी लेमलकपा अपिकपा सेनफम खरना हौजुकी वारबा मतमसिदा हिंगनबा होनरिबा सिंगदा अवाबा कया मायोक्नरिबा सिदगी खरदा ओरबसु येंबियो हाना लेबाक मियाम खंगना एसोसिएशन असिगी मखादा लेरिबा ट्रांसपोर्ट यूनियन सिंग पुनसिंदना थासिगी तराहुंदोइदा शिट इन protest satharagani haina association asigi president M Kennedy ki cherol amana phongdorakle numit asida school angang singi service lab kani asigi damak mama mapa halaman amadi school singi authority singnasu saugat pinaba phongdorakle MLA Dr. Thoksom Rajesh Samna Indo Myanmar ngamkhai ki border pillar number 127 yengsin khrei Lamdam masda mahaushagi phibam tapna hanjilakpadagi Hairok Assembly Constituency ki MLA Dr. Thoksom Rajesh Samna haukiba ningthokaba numit asigi outreach program ama oina Ukhrul district ki manung hanjinba Indo Myanmar ngamkhai paring ki border pillar number 127 da hakthengna na chatuna yengsin khrei MLA Dr. Thoksom Rajesh Samgi official social media Facebook page ta ngarang thagalakiba yengsin khongsat adugi video amada border pillar 127 nakna khundariba poi khul phauduna chatpada khul adugi naha singa MLA ka ngahak wadi watai sanabasu utli video adu da MLA Dr. Thoksom Rajesh Samna Indo Myanmar ngamkhai paring da leiba border pillar number 127 phawba sangsinbana mafam adugi hojik oilba phibam su hakthengna na yengsinbasu utli MLA na mafam adu da yauna ba oidagi khongna pung ahum makairom chatki hari border pillar number 127 yauraba matungda mafam adugi mahusagi phajaba sing adu urubada khongda lamsang lakpagi awaba pumba mangkhre hairuduna MLA na video adu da hai ngarang mahaki khwaidagi nungaiba numini mahana kuina mangjarapa manglan ama mangphauna de matang kuina dagi amuktang Indo Myanmar ngamkhai da leiba border pillar number 127 yauba ngamjare mayamna kai khra hainaba pillar ngasidi ningthina leiramle poi village dagi gari changba yadabana khongna pung ahum makai changsilaga leiba pillar maphamasi yaukhibane MLA na makhata na hai maphamasi aduki matik phajai malamge tongan ba mapham kya Switzerland Hungary Rome Poland UK na singba mafam kungatare lom chalure adubu mafam sing adudagi ngasi lebliba mafam asina yamna hena fajai amaromda Manipur gi singi lamsing asi ecotourism gi mafam tana pik thale naha oiriba sing maroina Manipur gi maramdong khanjaba world map ta purakning ba kangbuga ekhoi punna masi semgatnaba amadi chakhonaba honaminasi aikhoi gi talent leraba community khudimaktagi naha sing punna saruk yaduna honaminaba tangai fade haba wafamsu MLA na video adu khuthangda miyamda thamkhe Panba yabadi poi hairiba khul ase Ukhrul district gi awanglomda kilometer homfuga nipan sangsilaga mikok lising ani khara henbagi mayada khundaba yengbada pungning huna ningthijaba apikpa khulamani chingai na sub district headquarter ori chingai dagi kilometer taruklom sanglaga mafam asi yaure chalau chingai ngahui kuidai marem huishu amasung Khama som hairiba khulsing asina poiga naknaba khulsing ne khulsing asigi myoising apple farming tawi masigi damak maming su chatli hairi Ampha ki constitution ki wangbada aranba kya chathaduna leide haina thamlakhre
District Football Association DFA Thaubalge Hauzik Thaupuriba Singna Sulam Sasanda Amphagi Constitution gi wangda pham pusinduna aranba thabak kya chathaduna leire haina DFA Thaubalda affiliate tawba club kunga humdogi maikai phongdorakle ngarang Manipur Press Club ta pangthokiba pawgi mifam amada club kunga humdogi mihut silaga Divine Life Group Hairoki President Ningthaujam Rosana Hai 2024 gi August gi DFA Thaubal amade affiliate tawriba club kulumdogi marakta asoba wa thok tuna lakle hauzuk phawba madugi warasin purakpa leitre mara asida 2025 ki September 3 the Deputy Registrar of Society Thaubal na DFA Thaubal gi thabak khudimak lab na suspend tawduna thamkiba laikre hauzuk mathau tariba Executive Council ase Constitution gi wangda semkhiba mioi ngaktane makoina jahi 15 hena nampuda paisinduna lakle mathau lab na bakhangan kharba DFA Thaubal gi Executive asina sahi asigi November thada District League sinna honarakliba Sisu All Manipur Football Association Ampha Manipur gi conduct of rule gi wamadane maramaduna mari lenaba makok thongba authority amadi Ampha na akanno miyang sangbiyu Thaubal District League put team ahum khaktana sanagani haiduna notice thoklibase angakpani league sanagadoriba club amadi players singsu All India Football Federation gi norms ki matungina CRS amadi CMS loiraba matungda sanagadabane hariba CRS amadi CMS amatana mapung phadana DFA Thaubal na league sanahanaba semsari maramaduna DFA Thaubal siliba league ase khudakta lepkadabane makok thongba authority amadi Amphana DFA Thaubal gi mathakta akanami yang sangduna matam chana warakpiyu league sanagadoriba club singna league ase kanglon chumna silibra habdu yengbiyu haina phongdokhe Bihar के अनिचुब फेस की मिखल चादा 68.94 यौना बोट थादख्रे नवादा पॉलिटिकल पार्टी सिंह वर्कर्स फुनख्रे हारि सिट चनीग निफु हुमदो लेबा बिहार असेंबली के अनिचुब फेस के मिखल गरांग असेंबली कॉन्स्टिट्युएंसी चाम कुनगनिथोय द पांगथोख्रे नुमिदांग अथेब फावद बोट थादनकिबगा लोइनना बोट थादबगी चांग चादा 68.94 रोम यौखे अनिचुब फेस असिद मिरेप लिसिंग अमगा सहम सुमना अनिना मराइबक येंगनदिबने इलेक्शन कमीशन फोगदोखिबदा ngara anisuba फेस की मिखल असिदा बिहार द पोलिंग स्टेशन लिसिंग निफु मंगा ग सहम मौद्रा मापनदा मियामना बोट थादखे ngarang बोट थादखिबा voter crore 2.28 रोंगी मनुंगदा तंखाय अमदि सही कुंथ्रा दगी सही होमफु फावबगी मनुंगदा लेबा मियोय सिंगने voter लाख 7.69 ना सही 19 दगी ना 18 गी एज ग्रुप ता लेबा नहा सिंगने अनिसुबा फेस सिदा नुपी voter crore 1.75 रोम vote थादखि हारि लोइना लोइना ना ngarang vote थादनरिङै द बिहार गी नवादा डिस्ट्रिक्ट ता लेबा वारी सालीगंजा एरिया दा साबा पोलिंग बुथ खरा दा तोंगान तोंगान बा पॉलिटिकल पार्टी सिंग सौगतपा मियोय सिंगना निंगाय संदान रखपदगी खुद थौनबगी थौदोक थोखि अदुबु थौदो अदु सेक्रेटरी पर्सन सिंगना खोंलै थुना लाक्सिन बंगामखि हारि कक्सिंग द मतम कक्तबा बन हौखिबदगी लंबी सेंबा हौख्रे बन हंदोक्त्रे स्कूल कॉलेज ती ओइना कोमथोख्रे कक्सिंग की मयाई सबुक फाउदुना चतलिबा NS 137A सेमदबगी मायोक्ता कक्सिंग की सेसो सिंगना नहान अहिंग नोंयाइदगी कौखिबा मतम कक्तबा कक्सिंग की बन हौखिबगा लोइनना बन नसिना मरम ओइरगा ngarang कक्सिंग डिस्ट्रिक्ट हेडक्वार्टर द साउना अकाइबा पीख्रे अमरोम द लंबी सेमबसु हौख्रे अदुमनमक बन हंदोकपगी वाफम लेत्रे मखा सथखिगनि हाइबगा लोइनना ngasi school college singi oina di komthoklagani haire kaksingi masing yamlaba miyam thoraktuna chathakiba ngarang lambi thingbagi khongjang aduda kaksing kaichel amadi kaksing lamkhaida asar ok tawba sing thingbata natana kaksing da leba school college sing suti thadokna ke ban tawba da school van service tawba gari sing su thoraktuna lambi sembi dabagi ban adu dama pungphana sawat ke nakalamrom da lenga ki maikai dagi lambi ase ngarang dagi repairing ki thabak su haukhre haire ngarang ki khongjang aduga mari lenana Singi mahut sinduna kaksing bazar business welfare association ki president yankhre rajendra na paumi singda hai ngarang dagi lambi ase lagak na repairing ki thabak hauraba su ban gi khongjang handokpagi phirep leite same level lambi ase ki quality amade speed nga siphaw yengkhiga ne aduga miyam gi apen pen da yenglaba matung nga sinumida seso singi apun ba mi pham pangthok tuna makha taba kali phirep lawga dagi habadu khanaraba matung da miyam da lauthokane haire mana makha ta na hai ban tawba sta nga sidagi school college singi oina komthoklagani aduga ataidi adumak hanagu makhatana ban chathakigani miyamgi yai phonaba CSO sing lawrakliba ban tawbagi khongjang asida miyam amadi kaksing kaitel famliba kaksing bazar business welfare association gi member oiriba dukan singna mihut amamam thoraktuna miyamgi khongjang asida saruk yanaba wafam thamladuna aikhoi khudimakke yai phonaba chathariba ban asigi awaba aikhoi punna saruk yamina se loinana kaksing
ꯁꯪꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯕꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯋꯦꯠꯂꯦꯟ ꯇꯥꯎꯟꯁꯤꯞꯀꯤ ꯈꯨꯡꯒꯪ 8 ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯒꯥꯏ ꯔꯤꯖꯟꯒꯤ ꯋꯦꯠꯂꯦꯟ ꯇꯥꯎꯟꯁꯤꯞꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯡꯒꯪ 8 ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯔꯤꯕ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡꯕꯨ ꯇꯛꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯈꯨꯡꯒꯪ 8 ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯋꯦꯠꯂꯦꯟ ꯇꯥꯎꯟꯁꯤꯞꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯆꯍꯤ ꯑꯃꯔꯣꯝ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯂꯦꯞꯂꯨꯕꯗꯒꯤ ꯇꯥꯎꯟꯁꯤꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕꯅꯤ꯫ ꯋꯦꯠꯂꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯅꯦꯠꯋꯥꯔꯛ WIN ꯍꯟꯗꯛꯇ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯇꯥꯎꯟꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯑꯀꯤ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕꯅꯤ꯫ ꯁꯒꯥꯏ ꯔꯤꯖꯟꯒꯤ ꯁꯥꯗꯣꯡ ꯑꯃꯁꯨꯡ ꯁ꯭ꯄꯦꯕꯣ ꯇꯥꯎꯟꯁꯤꯞꯇ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤ ꯆꯥꯝꯃꯔꯤꯒꯤ ꯃꯊꯛꯇ ꯂꯩꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯂꯤꯇꯔꯤꯒꯤ ꯀꯂꯝ 2 ꯁꯦꯝꯒꯠꯇꯨꯅ ꯋꯦꯠꯂꯦꯟ ꯇꯥꯎꯟꯁꯤꯞꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯥꯟꯃꯤꯒꯤ ꯀꯂꯝ 2ꯅ ꯊꯥ ꯑꯁꯤꯒꯤ 4ꯗ ꯇꯥꯎꯟꯁꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯣꯅꯦꯕꯣ ꯈꯨꯡꯒꯪꯁꯤꯡ ꯃꯩ ꯇꯨꯝꯅ ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤ꯫